Hi ma'am, welcome back to my channel. So ma'am hano magta da ma'am from Jari. Ma'am ay ngasi video ba kung puna lakchare do ma'am ay ngasi gi video se di ay ipam mai gay da chatluge ngasi se di sum kari de ge ne introduce tau jare maram di yum ne tholok pada matam do katang sangidra ba aduna gari do ina tau jare do ay hoji yum da chatli yum da chatpagi maram di ay gi ne enounupi luhong do ba adu gi yaw ba chatli ba ado mayam enounupi luhongba se yengminnasi aduga mayam ai gi video se mayam na like to view share to view aduga comment to view adu mayam subscribe to basam chu kaw bi no di mayam da mayam video se ay oraga jeng halakke do ai han bada yum da hana changuni changuraga matam sangbu su jai sangdap su jai ba ko mayam do yum jawraga changuraga thoklaga hoji khoi kaka hoi da chattoini enounupi luhongbagi yawdani adoidi mayam video se sum mathang mathang yengminarasi do ai chatpa matam da su video se sum mateng mateng namjage lamben da su ado yam sang lamben si namja roi kaine horen di video se yam sang ya ba yam sang radine horen ai su upload to da wai aduga kuina su changi matam se aduna ai su matem thanga chara ke chatpagi aduga agi oina video se namna thanga chara ge doidi mayam adi video de yengminarasi mayam hoji gaurani yum jawdore yam sangde sedidi yum jorom dai sigane miun ga se khara hena chong udumai na tawi haidi nungai ra karino khangde excited am oi phaurei di mayam ada mu yengminarasi jawraga mayam ko hoji jawdore yum jawdore haidi hoji kochei leibagi hang lepi khoi jawdingai da bazar macha ama leyaba adudagi leigaina tawri khoi adi lakpada di town do thengnaraktrabanina ta bypass tara la abanina sigagi ona sum leirani se chanu pa tom je tungare bhajana ware thapya laise alikpi da 1.5 hour oyaba dei khara kanna ka thauradi adi khara haine khara kanna thauradi 1.5 hour hoy aduga sum khara tapina thauradi 2 hours se di sum leire mayam hojikti yaurani yauraga yum yaure je khoi goli da changi mayam asine ba yumda changba khane aina ne aidi kawre video number cha haraw bada sine ne sai hai bada hore matam sangbra sangdra khangde en hai bada hek to iya ba se se ada sai ne hon bada ado khoi yum ne ba ado mayam hoji khoi yum dagi thokle e jum changuraga do video ko number ga sangaktre lang bada do mayam ada gi oina sum uchara age lohongbam da chatlaga lohongbam gi oina sum oijare o hellage mayam video se mayam hoji hoi kai da chatli changini hoji simogi golina serial crossing tawraga sum yore di changake tawri changage tawri longbam yore tamanung changaga mu yengsi di bya longbam yore mo ya awon ka sajai di line phajan
ꯌꯥꯝ ꯈꯣꯏ ꯆꯪꯉꯦ ꯍꯧꯖꯤꯛ ꯏꯅꯥꯎꯅꯨꯄꯤꯁꯦ ꯌꯦꯡꯉꯨꯇꯣ ꯂꯩ ꯂꯦꯡꯕꯒꯤ ꯂꯣꯏꯁꯟꯅ ꯂꯣꯏꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯣ ꯍꯥꯏꯅ ꯁꯦꯜꯐꯤ ꯅꯝꯕꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯁꯦꯜ ꯂꯦꯞꯍꯜꯂꯒ ꯃꯥꯏ ꯚꯤꯗꯤꯑꯣ ꯂꯧꯕ ꯁꯦꯅꯤ ꯃꯧ ꯑꯣꯏꯗꯣꯏꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯐꯖꯩ ꯐꯖꯗꯦ ꯑꯗꯣ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣ ꯍꯧꯖꯤꯛ ꯂꯩ ꯄꯔꯦꯡ ꯂꯦꯡꯕ ꯍꯧꯗꯣꯔꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦ ꯑꯦꯡꯒꯜꯗ ꯁꯣꯟꯗꯒꯤ ꯑꯣꯏꯗꯒꯤ ꯑꯃꯨꯛ ꯖꯦꯠꯇꯒꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯃꯑꯣꯡ ꯃꯑꯣꯡꯒꯤ ꯇꯥꯏꯞꯇꯅꯦ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯥ ꯍꯩꯅꯗꯕ ꯀꯔꯤ ꯑꯣꯏ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯉꯥꯡꯉꯤꯕ ꯅꯪꯁꯨ ꯈꯇꯪ ꯅꯁꯥꯒꯤꯁꯨ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯅ ꯁꯨꯝ ꯃꯥ ꯈꯔ ꯏꯀꯥꯏꯒꯜꯂꯦ ꯍꯥꯏꯕ ꯏꯅꯥꯎꯅꯨꯄꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯁꯨ ꯃꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯔꯕꯅꯦꯕ ꯑꯗꯨꯅ ꯃꯥ ꯏꯍꯩ ꯍꯩꯅꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯃꯥ ꯉꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯍꯩꯔꯝꯕꯩ ꯋꯥꯅꯤꯀꯣ ꯃꯇꯝꯅ ꯃꯇꯥꯡꯅ ꯇꯧꯔꯤꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯐꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩ ꯄꯔꯦꯡ ꯂꯦꯡꯉꯤ ꯃꯥ ꯍꯧꯖꯤꯛ ꯈꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯉꯤ ꯑꯗꯣ ꯑꯁꯤ ꯂꯣꯏꯔꯒ ꯃꯌꯥꯝꯁꯤ ꯆꯥꯅꯕ ꯊꯛꯅꯕ ꯑꯃꯨꯛ ꯂꯥꯡꯉꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝ ꯑꯌꯨꯛꯀꯤꯁꯦ ꯂꯣꯏꯁꯤꯜꯂꯅꯤ ꯂꯣꯏꯁꯤꯜꯂꯒ ꯍꯧꯖꯤꯛ ꯃꯊꯪ ꯅꯦꯛꯁ ꯙꯃꯥꯜ ꯂꯥꯛꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯣꯏꯁꯟ ꯈꯣꯠꯆꯟꯅ ꯔꯦꯗꯤ ꯑꯣꯏꯅ ꯂꯩꯔꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯅꯤ ꯂꯨꯍꯣꯡꯕꯒꯤ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯦꯡꯉꯨ ꯅꯥꯟꯊꯣꯛꯀꯅꯤ ꯁꯨꯠꯅꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀꯤ ꯅꯪ ꯁꯥꯎꯅꯨ ꯈꯪꯉꯕ ꯅꯪ ꯁꯨꯛꯇꯣꯛꯀꯅꯨ ꯈꯤꯇꯪ ꯅꯃꯥꯏ ꯊꯣꯡꯗꯣ ꯈꯤꯇꯪ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯅ ꯇꯧ ꯑꯗꯩ ꯍꯣꯔꯦꯟ ꯀꯦꯃꯦꯔꯥꯗꯗꯤ ꯅꯪ ꯐꯖꯩꯗꯅ तेनासो पैसा पिरो न बाबा हम तो जाके जे के नको मम्मे सिदी मम्मे के दोनी कब तक लगन ऐसा जे हम लई दु जे लई दु जेंग ले आइना जेंग दोरा हम दो जेंग दोरा ꯃꯧꯅꯦ ꯃꯁꯥ ꯅꯨꯡꯉꯥꯏꯔꯨꯗ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏꯗꯣꯁꯨ ꯅꯍꯥꯟ ꯑꯃꯈꯛ ꯍꯣꯡꯕꯗꯣ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯂꯣꯏꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯆꯥꯅ ꯈꯣꯠꯅ ꯂꯣꯏꯅ ꯌꯨꯝ ꯆꯠꯂꯨꯔꯦ ꯍꯥꯏꯕ ꯌꯨꯝ ꯆꯠꯂꯨꯅ ꯍꯧꯖꯤꯛ ꯂꯣꯏꯅ ꯑꯩ ꯂꯥꯛꯑꯦ ꯑꯃꯨꯛꯀ ꯂꯣꯏꯁꯟ ꯂꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯑꯗ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯛꯏ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯂꯥꯛꯏ ꯁꯤꯗ ꯂꯨꯍꯣꯡꯕꯒꯤ ꯒꯥꯔꯤ ꯂꯩꯔꯦ ꯙꯃꯥꯜ ꯂꯥꯛꯑꯝꯃꯦ ꯑꯩ ꯂꯥꯛꯄꯗ ꯂꯥꯛꯅꯕ ꯍꯧꯖꯤꯛ ꯄꯣꯊꯥꯔꯤ ꯑꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯏꯅꯝꯃ ꯆꯠꯂꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯔꯦꯜ ꯀ꯭ꯔꯣꯁꯤꯡ ꯂꯩꯌꯦꯕ ꯑꯁꯤꯒꯩ ꯂꯥꯟꯊꯣꯛꯑꯒ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯆꯠꯂꯒ ꯁꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯨ ꯃꯥꯡꯗ ꯆꯠꯂꯤꯁꯤ ꯌꯦꯡꯉꯣ ꯏꯃꯧ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯍꯧꯔꯤꯕ ꯑꯗꯨꯒ ꯑꯥꯗꯅ ꯊꯥꯞꯂꯞ ꯇꯧꯅ ꯃꯄꯥ ꯃꯆꯥ ꯂꯥꯛꯏ ꯑꯩꯅ ꯃꯣꯏꯅꯤ ꯂꯥꯛꯄꯁꯤꯒ ꯑꯃꯨꯛ ꯃꯇꯦꯛ ꯑꯃ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯒꯅꯤ ꯑꯩꯁꯨ ꯃꯥꯡꯗ ꯆꯠꯂꯦꯕꯀꯣ ꯆꯠꯄꯗꯣ ꯑꯩꯅꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯕ ꯃꯣꯏ ꯈꯪꯉꯤꯔꯥ ꯈꯪꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯅꯝꯃꯤꯁꯦ ꯑꯗꯨꯁꯨ ꯑꯩꯅ ꯅꯝꯕ ꯃꯣꯏꯁꯨ ꯂꯥꯛꯏ ꯃꯅꯤꯡꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯒꯦ ꯇꯧꯔꯤ ꯒꯦꯠ ꯌꯧꯔꯦ ꯆꯪꯉꯅꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯅꯔꯝꯃꯦ ꯑꯍꯟꯁꯤꯡꯁꯨ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯥꯔ ꯆꯠꯂꯤꯅꯤ ꯚꯥꯏ ꯀꯩꯗꯧꯔꯦ ꯆꯪꯉꯕ ꯑꯩ ꯆꯪꯉꯒ ꯍꯧꯖꯤꯛ ꯌꯦꯡꯉꯤ ꯃꯣꯏ ꯁꯤꯟ ꯂꯥꯡꯉꯤ ꯑꯍꯟꯁꯤꯡꯁꯨ ꯂꯨꯍꯣꯡꯕꯒꯤ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯂꯥꯛꯑꯒ ꯐꯝꯃꯤ ꯁꯣꯔꯤ ꯂꯥꯏꯄꯣꯔꯛꯄꯒꯤꯅꯦ ꯑꯩꯅꯁꯨ ꯗ꯭ꯔꯦꯁꯁꯦ ꯂꯩꯔꯦ ꯑꯗꯣ ꯑꯩꯁꯦ ꯍꯦꯛ ꯂꯥꯛꯄꯗ ꯗ꯭ꯔꯦꯁ ꯑꯃ ꯍꯣꯡꯉꯦ ꯗ꯭ꯔꯦꯁ ꯑꯃ ꯍꯥꯏꯗꯤ ꯍꯣꯡꯗꯣꯏꯅꯤꯗ ꯍꯥꯏꯗꯤ ꯂꯥꯏꯄꯣꯔꯛꯄꯒꯤꯅꯦ ꯑꯗꯣ
xiên đấy. Ôi, tấm ăn nó hông hám rồi bỏ. Tấm ăn nó hông cả là đi sao? Mau berapa? ꯁꯣꯝꯗꯅ ꯏꯃꯨꯡꯗꯅ ꯍꯥꯏꯗꯤ ꯃꯧꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯋꯥꯏꯑꯦꯕꯀꯣ ꯁꯣꯝꯗ ꯑꯃꯨꯛ ꯆꯦꯟ ꯆꯦꯟꯅ ꯁꯨꯠ ꯇꯧꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯋꯥꯗꯤ ꯋꯥꯏ ꯅꯣꯟꯒꯤꯁꯨ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯂꯣꯏꯁꯟꯅ ꯑꯗꯨ ꯃꯌꯥꯝ ꯃꯥꯒꯤ ꯄꯣꯠꯂꯣꯏꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯑꯩꯒꯤ ꯍꯦꯛ ꯍꯥꯏꯗꯤ ꯑꯩ ꯃꯤꯡꯗꯤ ꯃꯤꯡꯁꯦ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯩꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯕꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯏꯅꯝꯃꯒꯤ ꯃꯆꯥꯅꯦꯕ ꯃꯥꯅ ꯃꯦꯀꯞ ꯇꯧꯕꯤꯔꯤꯁꯦ ꯄꯣꯠꯂꯣꯏ ꯄ꯭ꯂꯥꯁ ꯃꯦꯀꯞ ꯑꯅꯤꯃꯛꯅꯦꯕ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯃꯥꯒꯤ ꯄꯣꯠꯂꯣꯏꯁꯦ ꯅꯧꯅ ꯍꯥꯏꯗꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯁꯥꯊꯤꯅ ꯐꯖꯩ ꯑꯗꯨ ꯃꯌꯥꯝꯁꯨ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯣꯔꯗर ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨ ꯃꯐꯝꯗꯤ ꯖꯥꯔꯤꯕꯣꯟꯒꯤꯅꯤ ꯑꯗꯨ ꯖꯥꯔꯤꯕꯣꯟ ꯆꯦꯛꯃꯦꯟꯒꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯣꯔꯗर ꯇꯧꯅꯤꯡꯉꯒꯗꯤ ꯀꯣꯃꯦꯟꯇꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯂꯣꯏꯅ ꯃꯥ ꯍꯧꯖꯤꯛ ꯁꯤꯡꯒꯗ ꯚꯤꯗꯤꯑꯣ ꯃꯇꯦꯡ ꯑꯃ ꯂꯧꯔꯤ ꯑꯁꯤ ꯑꯩꯒ ꯑꯁꯤꯁꯨ ꯏꯅꯥꯎꯄꯤꯅꯦꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯁꯦ ꯑꯩꯒ ꯃꯥꯒꯁꯦ ꯌꯥꯝ ꯇꯤꯟꯅꯩꯌꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯏꯃꯥꯟꯅꯕꯤꯅꯦꯕꯀꯣ ꯂꯦꯡꯒꯥꯅꯦꯕ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ ꯁꯤꯅ ꯃꯧꯄꯥ ꯑꯅꯤ ꯃꯥ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯧ ꯖꯇ꯭ꯔꯥ ꯍꯧꯗꯣꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯖꯇ꯭ꯔꯥ ꯇꯧꯕꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ
ओम भकारे चोविष्णु जावत पूजा करिष्यामि तावत् विष्णुः एतत्पञ्चमो विष्णुवे नमः एतानि ते धूपोदीपो फलोताम्बूलानि च ओम विष्णुवे ओम नमः भगवद्गीताय कृष्णाय गोविन्दाय उमाय कल्पना पानो मैम अखोई हुजी मुंगने ngahak chaage na thoglei chiche gai ga se chiche chobini amai nakta phamise adu chaba loraga luhongba yeng jatra tawba lori मैम हुजी mau thok tore adudi Noi sono un po' la gente che può dire, video è già un dia.
cái đó mai mà không tôi phải xem em cái Thôi này rau này lấy mà cái rau đó cái nó phải video तो काफी है ना brightness को पूरा फुल कर दिया था मैं दे देना से हो जाए masuk kemana pun gak boleh nahu. Masuk ke sini. नहीं चाहिए मैं धंधो नहीं चाहिए तो का बोल Kamu lu jalan nih.
ꯃꯌꯥꯝ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯛꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ